Chief Minister Haksel gi Tengbang Card chatliba chahi asigi September 30 dagi private hospital singda chatnararoi haina cabinet mifamda lauthokhiba ase laibakthibani haina Manipur Pradesh Congress Committee gi senior spokesperson N.Bupenda maitaina phongdokre wafum ase ngasi biti road laiba Congress Bhavan da pangthokhiba paugi mifamda phongdokhibane mangna makha taraduna hai sakthong gas sang naina phangdabagi awaba chana thaknaba phangdabagi awaba sufam nom Khangdabagi awaba kaya ama mayok naringai cherag asida later laira singda kharada oirabasu kanafam oiriba CMHT Card ase private hospitalda chatnararoi haina cabinet mifamda phongdokhiba ase miyamda hena awaba pibane card asina miyamda kharada oirabasu safaramba adusu phanglaroidra haiba ase miyamgi chawraba wahangama oirakle Manipur gi miyam kange hairabadi health card System asi miyamda mapung fana phangandaba yade masi lokthokpagi mahutta card asi phangdriba sing thigatuna hena phanganaba party ki maikaidagi appeal torakle state cabinet ki decision asi press release oina natraga chief minister gi official account natragana DIPR da mamangda thadok lamba adugumna thadok piyo opposition amadi atopa lairiba party miyam su khangnabagi right lei haiba wafam su phongdokhe Amaramda BJP lengak lakpadagi iramda masida puthokchaba sangi sangom mapung fana miyamda phangandre masi yamna laibakthibani haina so phongdokhe Manipur ki praja kan ge hargadi Manipur ki indigenous population protect tauge hargadi Manipur ki praja kannanu gidamakta health care system ase asugi matik mipum khunimakta inclusively phangandaba yadi Masiki the Makta Raja Sarkar, Akogi Lenga Asidi, welfare state nina, Sigumba, CM HT Tengbang ase, Masi Lakoki Mahuta, Makasa Tabda Natana, Lemho Riba, health care gi Adugumba, Sarkar gi Makedi benefits, Pangdaba Mayam, Adudasu, Amuka Hena Pangnaba, Tonganba, special health package, Pipam to Haina, Akogi party, Makedi Tamzani, Maram di War Matam Sida. Cheng Pangilaktraba, LPG gas Pangilaktraba, Soroki Pim Nasumatic, Lusala Aba, Guwahati Bukchanaba, Delhi Bukchanaba, airport ki flight ki fares in Asumati Wangaba, Adugi Mahut, Adu Matakam retail inflation in a 10% Helaba Sida Amukamu, CM the Hakshil Timbang as if Hanga or Hiragati. Karai the no Queen Satkadori.